Ado kidorage hayrodana chunaba tawsi ngaigo nang sida leramo adu hayraga aviji lambi ki matai de lerambani sorok tulan tok tune chatkhri oi ngaigo nang hojik toy de kaina namai namit khumido logtho aviji ne sauna ngai khoi sida do kaino migi ma poloide piro Asi haidina nupiduna pariba press adu mulli lahoradi yare ai chakrage aishu launingdana lobudi natte sawgano mapuda pitopiro managa achumbaga sai ngasai digi nang toido loi uye mafam shishu CCTV camera ngtane ngasi khangaudrabasu noma soidena khalakani oi yam chume ai salage Asi haiduna nupi adu chatkige tawani maningdagi mayana koraki Senarembi Abhijit ngeha ngakni ngi mayada aduga Koino nang haidubo kanano maya nang ngase aise uran ma misidabu nang haidu kaino Prese mapuda bitu ukige asida sakribase nang masigi nupi sa sangamu shalake Aduga mana oi nupi nangsu chenkige aina khalaba afabadi oro habasa musimadi khangjalo nang kanano kaino khangde adu orbasu aina ngasidi dakane Ase haramduna press thinba nupa aduna chetkriba domde chetkri Tamo nupa adasu anthoraktuna ibunga kari haigadaba Tamogi press aswaida tahobani aina ta nazarakani Oh Nayambana inaugi laman amadi dolabani Aisu ngasise stress kara laibaga press tahobaga khangudre Oi tamo fare ayamu chalukige Fari bungo Nayambana mating pang mangamba matamda inaugi mating pangsige Oi tamo chalukige Somdana mayasu nupidu dangak na yengi Mana sanarin bisu koktok lukum tau Mayana sorsang no hantaduna Namai kumido lokto aini amna chingnaba amale kaidi chingnabano aidi nakhoi kanano haiba khangde aduga amana nakhoi na ibo mofam sida aramba dawi haiduna faribase mase aigedi amna chawba maithiba amaki hawrpham oigidoribani fare asina asi oikrasunu aibu thadopio ai chakrage aibu kanagumbi amana wana ngairamnagani ngaiko chetkino ngai biko Wari khara sanakise haibabu achinba kari leibage aduga nupi nang nasigumba phattaba crime gi thabak tawrimi base sengna haiba yagadra yargadi haibiyo angamba mating pangjage Mi amana phattaba tawrimi haiduna phuba chebagi mahutta ningthina karino haina khangdukpibaduna phai haina khalli Abhiji suyokduna mayagi mamangda lepi aduga hari Ichilgi mingdi kigawe Solokano iliba fida hangdo Aikhoina nangbu ikaiba pibadi nate Nupi nangna fatabada nungaitabagi khajikta orabasu sangdoksage haiduna tawgani Yargadi ichilgi ming haibiyo Karigi asuguma thabak ase tawriba Nupi adudi karisu khumde mayana Asida gaishu lewe chatlase Adubu aikinum thamjage yagadra Nangi khutiyate siriba golden color ki titan wastu Nupi edu gari siriba khudangdu tapai singki Aduga chapmanaba amma aina eki imanabi amagi leikhibani Manaba oranganida titan wasiti mi ayambani sinabani Avijitsu ngasaidagi nupi edudagi yengdibani chingnaba asum hengalaktuna nupi eduna iliba scarf adu faching thorai Sina lembi nang makna asigumba Law asida first shoot amadi changlaga kai no kharasu charse warisu Sanarimbi ngasaidagi magi marup anibu ubada mitlu anidagi pira mari khara taribani adubu thamoi kanba saduna thingduna thambani haujikti haunaraga leitana
pirang masu maning tamhalle habakum chintherakli tapna wasu nganglai yar maya Abhijit kone thengnarise ai ngasigidi thengi noi sharno ai noi ki wari amata khaktina tai adubu ai gina khoiga ki marakta khariba sa udraba sambal amana thingduna laikre matamgi matung ina ai na soidari shidoktuna ai na khoigi nakta abugana lepkigani Shinrembi nang ingonda sawano ai shu akanba wakar haikre nang ingonda warugano aduga amana nang hauji Kelvin Abhijit magi warise matam khradi hauji chelivi ireisida induna jakhrasano ai kisu nuwaitaba leite aduga nongmati aina mabu nuksibadi aronba natte soidan utkani ada aisu chalage noi matungda cheksina leyo kudongthiba taba yai aduga aiki ngasi asumna wari sani haibase kanadasu takthokpigano mase aiki heart request ne oi waidoi nangsu fazana leyo nang hanagi punchida amuk hanjilukpa orsano maya aisu noini hingliba punsi maren ado pame adubu laibakdadi tamlamdre aiga thengnabadagi matam khradi manghankre asi haiduna mana siriba golden color ge chaitan wastu lokthokna pirai se laushilo nangna nangi sempu thugaiduna nangna thamoi sengna marup amagi mafamda pikiba khudoldo rasidi aina nangoda amukhana pirage gari asida nangna ibu ningsingduna yengluba mikuptuda nang auraroi matakum gari ki kata snack chaliba mikupto nangi marup aise achauba mission ama tauribani haina khanbiyuko aigidi babasu leitre imasu leili habaduni macha aingoda fauba ningthina kobagi pangal sati phumnama mapu makna munkhrabagumbani aduna aigi mangol aship arkidama aibu pungning thogat poina isor mahaki mafamda mangol nebiyo echelage matang ko bilahimbi makna chanbirabadi nakhoigi narakta soidana lakani ase haiduna higi kaplakle lambini kawbakhai Sanarembi hanna yengamdana thuna yangna mafam adudagi thadoktuna chekre Abhijit kamayaga yengduna lehawi kari soiba ngamjahaude adubu Abhijitna nangdeshi Sanarembini kamaina khangina masak ubasu nate aduga noi nupise ngakti ngapajane mafam matamgi matung inna saklon kya hongba ngame ingtopigi saktamdana Pravati langi matamdana Imaduga aduga yum ama koibadana yum leima lamda thoglagana lam leima ngaktingai nupigi matik mathona nongaitiamna awaba karinu khangdana leicharakpa magi punsi sida karamba ishwarna chahin tawribanu khangde aikhoisu marup amagi matingdi phampham thoi haujikti makhoigi yum inkholsu migi oikhre hai makhoi mehmde leite haina sutakibani mahakti kanbani ningkhrabadi hongdabani aikhoi soiduna magi mating tawse Abhijit soiduna bangse ada amadubu maga amukta thengnidaba jala ngasigi numise aina mechingamdrade phangloi khangi kei haiba nangdi aiga wari sanabasu nataba aigi gari yadaba yengbiusu nataba lambida laiba misingse yengleiriba ore nangde aimandro nangso adu faude yom sathina hale hawani mawadaba ibunga wakal sagalakano bhabna dolan sabase wangbade Mount Everest dagi hena wangbane adudagi taraadi nangi sarufau thiba phangui khango ngasaidagi ngangbeba sanabeba wari sanaraka haujitete ikariklabani lambide chatliba achat awong sing yengbadu Abhijit jaslo ikaibna siri lambi sida ngasaideni oine aishu wari nungaringida lambi haiba kaure orenda Kelvin unaruda yadre kainu sono mina adu fajana haidukanu haramaga ash kawine anurapose fajafam leitene yamna hanuningakhinu icha semkidawni hayeng nokhangadu kolaka nachanupagi mamu haiba chatkera o
ꯑꯩꯅ ꯂꯥꯜꯂꯕ ꯑꯃꯨꯛ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏ ꯂꯥꯎ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯒꯦ ꯊꯦꯡꯉꯤ ꯃꯇꯝꯁꯦ ꯌꯧꯔꯦ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯂꯣꯠꯂꯒꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕ ꯑꯩꯒꯤ ꯁꯛꯇꯝꯅꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯐꯥꯎ ꯊꯧꯔꯥꯡꯂꯨꯔꯕꯅꯤ ꯇꯥꯏꯕꯪ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯥꯝꯈꯤꯕꯅꯤ ꯅꯪꯒꯤ ꯀꯜꯂꯕ ꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟꯅ ꯌꯦꯡꯂꯔꯣꯏ ꯈꯟꯗꯨꯅ ꯆꯠꯄꯅꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯌꯥꯝꯅ ꯂꯥꯞꯅ ꯀꯥꯎꯔꯒꯦ ꯉꯝꯗꯦ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯀꯌꯥꯗꯣ ꯑꯣꯏꯔꯔꯣꯏ ꯈꯪꯂꯁꯨ ꯅꯐꯝꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯒꯅꯤ ꯊꯧꯔꯥꯡꯖꯕꯅꯤ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯑꯣꯏꯕ ꯃꯍꯥꯛꯇꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯒꯥꯏꯟꯗ꯭ꯔꯤꯗꯤ ꯃꯆꯥ ꯀꯦꯜꯕꯤꯟꯅ ꯎꯪꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯆꯥꯒꯤ ꯀꯥꯟꯗ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯒꯤ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯔꯗꯤ ꯋꯥꯈꯜ ꯈꯜꯍꯟꯅꯤꯡꯉꯤ ꯏꯃꯥꯅ ꯅꯪꯕꯨ ꯎꯝꯗꯨꯅ ꯂꯩꯕꯁꯦ ꯇꯣꯛꯑꯣ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯍꯤꯃꯥꯏ ꯆꯨꯝꯂꯝꯗꯥꯏ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯕꯁꯦ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯕꯨ ꯀꯩꯗꯧꯔꯨꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯥꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯂꯩꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯀꯦꯜꯕꯤꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯅꯥꯒꯤ ꯃꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯏ ꯏꯅꯦ ꯍꯣꯏꯒ ꯋꯥꯔꯗꯁꯨ ꯄꯨꯜꯍꯧꯏ ꯕꯦꯗꯁꯨ ꯊꯪꯅꯍꯧꯏ ꯑꯗꯨꯕꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥꯗꯤ ꯃꯍꯥꯛꯅ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯏꯆꯥꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯏꯃꯥ ꯀꯩꯅꯣ ꯅꯆꯥꯗ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯉꯣꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜꯁꯦ ꯈꯖꯤꯛꯇꯤ ꯇꯥꯔꯣꯅꯦ ꯐꯔꯦ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯥꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯒꯦ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯂ ꯈꯪꯗꯦ ꯑꯃꯒ ꯂꯩꯍꯧꯏ ꯏꯃꯥꯗꯨꯁꯨ ꯃꯁꯥꯗꯣ ꯈꯔ ꯁꯣꯟꯅ ꯂꯩꯍꯧꯏ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯃꯇꯝ ꯂꯥꯛꯄ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯅꯪꯁꯨ ꯆꯥꯛ ꯏꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯆꯥꯔꯗꯤ ꯐꯒꯗꯕꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯕꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥ ꯍꯌꯦꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥꯁꯨ ꯄꯣꯊꯥꯕꯤꯔꯣ ꯊꯦꯡꯉꯅꯤ ꯑꯩꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡꯗꯤ ꯊꯕꯛ ꯈꯔꯁꯨ ꯂꯩ ꯍꯣꯏ ꯄꯣꯊꯥꯖꯔꯣ ꯑꯩꯃ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯒꯥꯏꯟꯗ꯭ꯔꯤꯗꯨ ꯀꯩꯗꯧꯔꯤꯃ ꯂꯦꯟꯖꯨꯗꯣ ꯂꯧꯕ ꯂꯥꯛꯀꯦꯅ ꯏꯃꯥꯅ ꯅꯆꯦꯗ ꯍꯥꯏꯈꯤꯕꯅꯤ ꯅꯆꯦꯗꯨꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯟꯕꯅꯤꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯣ ꯉꯝꯗ꯭ꯔꯦꯁꯨ ꯍꯥꯏ ꯑꯗꯨꯒꯤ ꯏꯃꯥꯅ ꯃꯇꯝ ꯈꯔ ꯂꯦꯟꯖꯨꯗꯣ ꯁꯤꯗ ꯂꯩꯍꯟꯁꯦ ꯍꯥꯏꯕꯅꯤ ꯅꯪ ꯕꯕꯥꯅꯁꯨ ꯌꯥꯔꯦ ꯍꯌꯦꯡ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯤꯉꯩꯗ ꯗ꯭ꯔꯥꯏꯚꯔꯒꯔ ꯀꯩꯅꯣ ꯂꯧꯕꯤꯌꯨꯔꯣ ꯍꯣꯏ ꯏꯃꯥ ꯂꯧꯔꯒꯦ ꯄꯨꯟꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯨꯏꯔꯦꯅ ꯎꯗꯕ ꯏꯆꯥ ꯊꯣꯏꯗꯣ ꯅꯪ ꯑꯃꯀꯣ ꯅꯆꯥꯐꯥꯎ ꯆꯥꯎꯔꯕꯅꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯤꯡꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯦꯜꯕꯤꯟ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗꯨꯁꯨ ꯃꯔꯨꯝ ꯁꯣꯜꯂꯤ ꯈꯨꯃꯥꯁꯤꯗꯤ ꯑꯩꯕꯨ ꯁꯅꯥꯕꯝꯇꯪ ꯎꯅꯅꯕ ꯁꯤꯟꯕꯅ ꯐꯒꯗ꯭ꯔꯥ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯈꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯟ ꯅꯣꯡꯃ ꯂꯩꯍꯧꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯦꯕ ꯋꯥꯈꯜ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯏꯪꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯐꯝꯗꯒꯤ ꯃꯨꯜꯂꯝꯃꯗ꯭ꯔꯥ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯑꯚꯤꯖꯤꯠ ꯀꯣꯂꯤꯡ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯔꯤꯡꯁꯨ ꯇꯠꯈ꯭ꯔꯦ ꯔꯤꯁꯤꯞ ꯇꯧꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯀꯣꯜ ꯕꯦꯛ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏ ꯍꯟꯗꯛꯇꯤ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯦ ꯍꯜꯂꯣ ꯚꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯦꯜꯕꯤꯟ ꯈꯨꯝꯅꯤꯡꯗꯅ ꯚꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯎꯅꯕꯤꯔꯕꯣ ꯆꯥꯗ꯭ꯔꯤꯗ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯃꯨꯠ ꯑꯣꯐ ꯂꯩꯕ ꯃꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩ ꯂꯩꯒꯦ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯌꯥꯗꯕ꯭ꯔꯣ ꯌꯥꯏ ꯑꯗ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯖꯍꯜꯂꯝꯒꯦ ꯈꯜꯂꯝꯕ ꯑꯚꯤꯖꯤꯠ ꯀꯦꯜꯕꯤꯟꯒꯤ ꯍꯩꯅꯤꯡꯗꯕ ꯋꯥꯉꯥꯡ ꯇꯥꯕꯗ ꯐꯥꯒꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏꯅꯦ ꯃꯔꯝꯗꯤ ꯂꯩ ꯍꯥꯏꯒꯦ
ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯅꯍꯥꯟꯒꯤ ꯕꯣꯝ ꯕ꯭ꯂꯥꯁꯇ ꯂꯩꯇꯕ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯖꯥꯏꯟ ꯍꯥꯔꯅꯦꯁꯇ ꯊꯕꯛ ꯆꯪꯂꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯌꯨꯝꯗꯨꯗꯁꯨ ꯆꯠꯇꯨꯅ ꯑꯦꯛꯁꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ 5 ꯂꯥꯈ ꯑꯃꯁꯨ ꯄꯤꯔꯨꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯉꯥꯡꯅꯩ, ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ, ꯆꯨꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯇꯧꯈꯤꯕ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯂꯩꯔꯝꯃꯤ, ꯑꯦꯐꯦꯌꯔ ꯀꯌꯥꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤꯗ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯚꯥꯏ, ꯅꯪ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅꯕ ꯇꯧꯒꯅꯨ꯫ ꯅꯪ ꯑꯩꯈꯣꯏꯗꯧꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯦ꯫ ꯀꯦꯜꯚꯤꯟ ꯍꯧꯖꯤꯛꯇꯤ ꯍꯥꯏꯐꯦꯠ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯀꯩꯕ? ꯅꯪꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯍꯥꯏꯔꯣ? ꯃꯅꯤꯄꯨꯔꯒꯤ CBI ꯇꯤꯝ ꯑꯃꯒꯤ CID ꯏꯟꯁꯄꯦꯛꯇꯔꯁꯦ ꯏꯆꯝ ꯆꯝꯕ꯭ꯔꯣ? ꯌꯥꯔꯁꯦ ꯅꯪꯒꯤ ꯃꯔꯤꯗꯣ꯫ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯍꯧꯖꯤꯛ ꯃꯁꯛ ꯈꯪꯗꯕ ꯁꯛꯈꯪꯗꯕ ꯀꯌꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯄꯨꯟꯕ ꯉꯝꯗ꯭ꯔꯕ ꯀ꯭ꯔꯤꯃꯤꯅꯦꯜ, ꯔꯦꯄꯤꯁ, ꯃꯔꯗꯔ ꯀꯌꯥꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ? ꯂꯣꯟ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯦ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯄ ꯄꯥꯝꯂꯤꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ꯫ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯂꯨꯞ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯀꯦꯜꯚꯤꯟ ꯃꯨꯟꯅ ꯇꯥꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯌꯥꯔꯣꯏꯗꯕ ꯈꯔ ꯂꯩꯒꯅꯤ ꯈꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯚꯥꯏ, ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯁꯨꯝꯅ ꯑꯀꯨꯞꯄ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ꯫ ꯑꯩꯁꯨ ꯑꯉꯝꯕ ꯈꯔ ꯅꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯀꯩꯗꯧꯔꯦ? ꯅꯪꯒꯤ ꯑꯗꯣ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤ꯫ ꯍꯣꯡꯉꯔꯣꯏꯃꯦ, ꯁꯤꯗꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯧꯖꯔꯛꯑꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯀꯨꯞꯄ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗ꯭ꯔꯦ꯫ ꯐꯥꯒꯤ ꯆꯨꯀꯥꯏ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯣꯏꯔꯕ? ꯀꯃꯥꯏꯅ ꯇꯧꯔꯦ ꯄ꯭ꯔꯣꯁꯦꯁꯇꯤ? ꯂꯣꯏꯈ꯭ꯔꯕ? ꯀꯩ ꯍꯥꯏꯅꯈ꯭ꯔꯦ? ꯀꯔꯤ ꯀꯝꯗꯧꯕ ꯈꯟꯅꯔꯁꯤ ꯂꯣꯏꯔꯕꯗꯤ? ꯁꯅꯔꯦꯝꯕꯤꯅ ꯀꯦꯜꯚꯤꯟ ꯑꯃꯗꯤ ꯑꯚꯤꯖꯤꯠꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇ꯭ꯔꯦꯛ ꯇꯧꯔꯤꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯈꯪꯂꯕꯁꯨ ꯃꯈꯣꯏꯗꯤ ꯁꯨꯞꯅꯇꯒꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯄꯥꯏꯈꯠꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯍꯣꯇꯦꯜ ꯑꯃꯗ ꯀꯦꯁꯣꯔꯅ ꯅꯨꯄꯤ ꯑꯃꯒ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯤꯡ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯃꯁꯤ ꯀꯝꯗꯧꯕꯅꯣ? ꯑꯗꯨꯒꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯕ ꯃꯊꯧ ꯇꯥꯕ꯭ꯔꯣ? ꯅꯣꯏꯅ ꯐꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯍꯥꯟꯁꯨ ꯇꯥꯃꯣ ꯕꯤꯃꯣꯜ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯦ, ꯅꯠꯇ꯭ꯔꯥ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯁꯥꯔ, ꯃꯗꯨꯗꯤ ꯂꯕꯤꯛꯇ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯌꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇꯁꯨ ꯎꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯑꯔꯨꯕ ꯑꯃꯗꯤ ꯋꯥꯠꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ SS ꯃꯥꯏꯀ꯭ꯔꯣꯐꯥꯏꯅꯥꯟꯁꯇꯒꯤ 50 ꯂꯥꯈꯀꯤ ꯗꯤꯃꯥꯟ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯈꯣꯏ ꯅꯨꯄꯤ ꯈꯔꯅ ꯃꯇꯦꯡ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ, ꯍꯣꯏ, ꯐꯅꯤ ꯁꯥꯔ, ꯂꯦꯡꯊꯣꯛꯑꯁꯤꯔꯥ? ꯀꯦꯁꯣꯔ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯕꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯍꯣꯇꯦꯜꯒꯤ ꯂꯥꯔꯖ ꯐ꯭ꯂꯣꯔꯗꯒꯤ ꯀꯨꯝꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯍꯨꯝꯅ ꯀꯦꯁꯣꯔꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯝꯂꯕ ꯀꯥ ꯑꯃꯗ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯃꯤꯠꯇꯤ ꯈꯨꯝꯖꯤꯟꯕꯤꯗꯦ, ꯑꯗꯨꯕꯨ ꯀꯦꯁꯣꯔ ꯈꯪꯂꯧ ꯂꯧꯔꯛꯏ꯫ ꯊꯥꯗꯣꯛ! ꯅꯣꯏꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯊꯝꯂꯤꯕ ꯀꯩꯒꯤꯅꯣ? ꯊꯥꯗꯣꯛ! ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ꯫ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯁꯅꯔꯦꯝꯕꯤꯁꯨ ꯃꯣꯡ ꯍꯥꯗꯅ ꯆꯪꯂꯛꯇꯨꯅ ꯀꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯀꯦꯁꯣꯔ ꯃꯗꯨ ꯎꯕꯗ ꯑꯉꯛꯄꯁꯨ ꯐꯥꯎꯏ, ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ ꯑꯩꯕꯨ ꯐꯥꯕ ꯁꯥꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯦꯅ ꯃꯧꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯅꯪ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯁꯅꯔꯦꯝꯕꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ, ꯅꯪꯅ ꯈꯜꯂꯤꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯪꯏꯁꯤ ꯅꯠꯇ꯭ꯔꯣ?
ꯑꯩꯒꯤ ꯏꯄꯥ ꯄꯪꯕ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ ꯑꯩꯒꯤ ꯏꯄꯥ ꯃꯕꯨꯡ ꯃꯧꯄꯥ ꯐꯕꯗ ꯅꯈꯣꯏꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ? ꯀꯦꯁꯣꯔ ꯅꯣꯛꯇꯨꯅ ꯅꯪ ꯑꯗꯨꯁꯨ ꯈꯪꯂꯤꯕ? ꯑꯉꯥꯡ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ. ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯒꯦ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ? ꯅꯄꯥꯗꯨꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯦ. ꯁꯅꯔꯦꯝꯕꯤꯁꯨ ꯅꯣꯛꯇꯨꯅ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯅꯪꯒꯤ ꯍꯥꯏꯕ ꯑꯁꯤꯃꯈꯛꯇꯅꯤꯅꯦ. ꯃꯤꯒꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ. ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯁꯦꯝꯗꯣꯛꯄꯤꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ. ꯁꯦꯝꯗꯣꯛꯄꯤꯅꯕ ꯂꯩꯇꯕꯗ ꯍꯧꯖꯤꯛꯇꯤ ꯁꯦꯝꯗꯣꯛꯄꯤꯗꯧꯔꯕꯅꯤ. ꯁꯅꯔꯦꯝꯕꯤ ꯑꯣꯟꯊꯣꯛꯇꯨꯅ ꯔꯨꯝ ꯑꯇꯣꯞꯄꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯀꯧꯔꯤ. ꯙꯃꯥꯂꯪꯕ! ꯃꯥꯂꯪꯕꯁꯨ ꯇꯥꯕꯒ ꯁꯠꯊꯣꯔꯛꯇꯨꯅ ꯀꯦꯁꯣꯔꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ. ꯑꯗꯨ ꯃꯉꯥꯏ ꯀꯦꯁꯣꯔꯁꯨ ꯃꯥꯂꯪꯕꯗ ꯌꯦꯡꯗꯨꯅ ꯂꯩ. ꯉꯛꯄ ꯐꯥꯎꯕ꯭ꯔꯥ? ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ? ꯅꯪꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯈꯤꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯦ. ꯁꯣꯟꯗꯕꯨ ꯂꯥꯏ ꯁꯣꯟꯖꯔꯣ. ꯅꯪꯒꯤ ꯅꯨꯃꯤꯠ ꯂꯣꯏꯔꯦ.